Adom coffee drinker coffee bu yamna pamna thakpiba misak ama oibirabra mipum khudimak coffee soidna thakpiramgani hogolakli banha kaya amasu coffee shop da chalaga ngahakta oirbasu pothaninglamgani coffee thakpa adumak kanai energy booster amani haibi yai adubu masigi su negative side effects kaya ama leri miyang taminasi coffee bu ka hena consume tawba sina nangi heartbeat ki chang asuki matik thohalakani amasung ka hena sina basina nangi aram khramagi chang adu asuki matik hengal halai ka henba dose ta consume tawrabadi nasada langtaknaba nervous chalakpa concentration walakpa na singba thohalai masida sunatna nangi blood pressure bp gi chang su wangkhan halai average oiba coffee cup amada yawriba caffeine gi chang asi 80 to 100 gram resources sing thengnarakpada nongmada coffee cup taru natraga masidagi hena consume tawba miyo singda heart disease lerapagi chang asi up to 22% fawba oi hairi hanana heart ki problem laiba loinana bp wangduna laiba isilnaw singdi khara khajik section haning caffeine haibasi energy level amasung nangi alertness thuna khojel yanghaliba nangi central nervous system adugi mathau piribo stimulant ama khakni masida sunatna nangi body adugi akan singbagi haibadi fighting hormone ama oiriba adrenaline thadokoi chang asisu wanghalai masina nangi focus pibagi cha mangam salan badanatana nangi environment da response pibagi alertness adusu fazana mathau tahole adubu ka hena coffee si consume tawba tarabadi nangi hakchang adu control ngamaktaba haibadi khadok liba adrenaline hormone adubu fathaduna relax tawba ngamlaklo loinana coffee asina digestion gi chawna diet lawriba insulin hariba hormone asi hena thadok handuna nangi body metabolism anchor hale masina nangi blood sugar level adu hanthalakani masidagi hanadagi hena nangi aram khoramagi chang adasu hengalhalakani coffee sida nangi body cells sing adubu kaithara kadabadagi ngakthok piriba chlorogenic acid koba antioxidant ama yauri masina nangi blood vessels sing gi function sing improve chaholiba loina nangi arteries sing adubu athinga pirakadoriba loina infections kaya ama develop torokpadagi hariba chlorogenic acid asina ngakthok pigedoribani adubu coffee asina na ka hena consume tawba tarabadi hariba kanari function sing asigi mahutta nangi leriba arteries sing adu hena kansilaktuna magi masak mawang shape sing phibam tarak loidoribani adobsu khanduna yengbiu ibu pulna chakadoba arteries sing adubu flexible oigadabagi mahut kansilaktuna chap tingduna lekhiba tarabadi kari orekani coffee asitasu kanaraba laxative properties haibadi nangi sakhaw lorena thirina singba tengthoknabagi property kaya amasu yaw adubu ka hena consume tawba tarabadi nangi stomach singba ka hena nuaitaba upset orakpa lorena diarrhea fawa thohalakani karigum nangasi heavy coffee drinker ama oiba taraba karigum kanda nang tumba yadab yawrakani madu numituda natraga mamangi numit kayani dagi nang ka hena coffee consume tawrabani habisum khangbi nangna coffee cup ama thaki baibasi nangi hakchang aduda saurakna pung manga mukti lengdana leigidoribani haibadi nangi hakchang adudagi coffee diarva caffeine gi chang loikhibasi pung kayama changani haibani karigumba hanana thamoigi laina leiba miyo singdi ka hena consume tawba topiyo ka hena sinarabadi heartbeat ki rhythm adu hena yankhal halaktuna khangudana cardiac arrest fawa torpa yaribani coffee diarva caffeine asina nangi brain adugi receptor ama oiriba dopamine adu hena stimulate torakani masina nangbu hena addiction ama ohelaktuna numit khudingi high dose da consume tohaning lakani coffee ka hena thakpasina mafan thokpa haibadi urination gi chang hengal halai maramdi coffee diarva caffeine asi yamna diuretic oi haibadi yung pothopagi chang asi asuki mati uwang karigumba ising amata thaktrabasu nangi kidney dagi ising singthopagi chang su caffeine asina hengal halai masina namuka hena dehydrate tohondoribani coffee na nangi energy level boost to adubu karigumba nangi hakchang dagi caffeine asi chatkhiba matamda nangi hakchang yamna chokthrakani nomada thakpa yaba recommended dose oiriba 400 grams dagi hena consume tawrabadi masidagi fataba negative side effects kayama mayuknagadoribani panjakriba mayam asigi marakta khwadagi maru oriba bana pregnancy haibadi mirollingei matamda su coffee ka hena consume tawba sisu afaba natti hairi ka hena coffee thakpa si anxiety disorder leiba miyoi singsu recommend tawjade marabdi coffee dioriba caffeine asina hanadagi anxiety disorder leiba miyoi sing ka hena aki khang leirakpa loinana anxiety gi sangsu hengat halle filter tawdriba coffee asida yamna fattaba cholesterol gi level hengat hanba ngamba compound kayama su yawi yam ka hena coffee consume tawba si anxiety ga yamna mari leni maramaduna hanadagi anxiety disorder leitaba miyoi singsu coffee na thohanba coffee induced anxiety disorder gi condition lehelai karigumba nangna coffee addict oirambadagi hek khangtha thadokpa matamda nangonda ka hena nuaitaba withdrawal symptoms kayama haibadi kok sikpa hakchang haiba
ꯍꯩꯅꯤꯡ ꯍꯔꯥꯎꯗꯕ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯀꯥ ꯍꯦꯟꯅ ꯆꯣꯛꯊꯕ ꯋꯥꯈꯜ ꯂꯦꯞꯄ ꯉꯝꯗꯕ ꯉꯥꯏꯍꯥꯛ ꯂꯩꯇ ꯋꯥꯈꯜ ꯍꯣꯡꯕ ꯃꯨꯗ ꯁ꯭ꯋꯤꯡꯁ ꯂꯣꯏꯅꯅ ꯀꯟꯁꯦꯟꯇ꯭ꯔꯦꯁꯟꯅ ꯆꯤꯡꯕꯗ ꯑꯋꯥꯕ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯣꯝ ꯀꯣꯐꯤ ꯗ꯭ꯔꯤꯡꯀꯔ ꯑꯃ ꯑꯣꯏꯕꯤꯔꯕ꯭ꯔꯥ ꯅꯣꯡꯃꯗ ꯀꯣꯐꯤ ꯀꯞ ꯀꯌꯥꯃꯨꯛ ꯊꯛꯄꯤꯕꯒꯦ